ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯁꯨ ꯄꯔꯞ ꯄꯔꯞ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯒ ꯀꯧꯔꯤꯕꯗꯨꯕꯣ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯥꯏ ꯌꯥꯔꯗ ꯇꯧꯔꯤꯅꯤ ꯁꯦ ꯃꯅꯤꯡꯒꯤ ꯆꯔꯨ ꯏꯀꯨꯗꯒꯤ ꯆꯔꯨ ꯈꯔꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜꯗꯣ ꯏꯁꯤꯡ ꯈꯨꯖꯥꯏꯗ ꯍꯥꯞꯂꯒ ꯈꯔ ꯄꯣꯔꯛꯑꯣ, ꯏꯁꯥꯁꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯀꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ ꯃꯪꯒꯨꯝꯕꯒ ꯌꯥꯎꯔꯨꯔꯕ꯭ꯔꯣ? ꯍꯥꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ ꯅꯪꯕꯣ, ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯣꯛ ꯍꯦꯛ ꯄꯣꯔꯛꯑꯣ꯫ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯔꯒꯅꯤꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯦꯡꯅꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯑꯩꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯊꯣꯛꯍꯧꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯝꯅ ꯌꯦꯡꯕꯁꯤ ꯇꯧꯍꯩꯗꯦꯗꯗꯤ ꯍꯥꯏꯕꯅꯤꯁꯦ꯫ ꯍꯣꯏꯗꯦꯍꯦ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯒ ꯂꯣꯏꯁꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯊꯝꯕꯥꯜ ꯃꯔꯤꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯔꯨꯒ ꯈꯨꯖꯨꯂꯩꯈꯥꯝꯒ ꯄꯣꯔꯛꯑꯦ ꯍꯥꯏꯕꯗꯨ ꯄꯣꯔꯛꯑꯦꯁꯦ, ꯏꯁꯤꯡꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ ꯍꯥꯏꯕꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ꯫ ꯀꯔꯥꯏ ꯏꯁꯤꯡꯗꯨ ꯁꯤꯗ ꯊꯝꯃꯨ, ꯑꯗꯨꯝ ꯂꯧꯔꯨ ꯀꯩꯗꯧꯔꯒꯦ? ꯍꯥꯏ ꯁꯤꯗ ꯀꯣꯛ ꯊꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯥꯜ ꯃꯔꯤꯛꯇꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏ ꯁꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯆꯔꯨꯒꯁꯦ ꯃꯩ ꯆꯨꯔꯛꯎ, ꯃꯁꯤ ꯀꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯃ ꯀꯔꯣꯝꯗꯅ ꯑꯃꯨꯛ ꯆꯠꯂꯤꯕꯗꯨꯅ? ꯃꯩꯈꯦꯠ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯇꯧꯔꯗꯧꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ, ꯑꯩꯅ ꯆꯔꯨꯒ ꯈꯨꯖꯨ ꯂꯩꯈꯥꯝꯒ ꯄꯣꯔꯛꯎ ꯍꯥꯏꯔꯤꯕꯁꯤ ꯃꯩ ꯎꯪꯅꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯌꯥꯔꯕꯅꯤ ꯍꯥꯏꯕ꯫ ꯍꯥꯏ ꯈꯔ ꯊꯨꯔꯛꯎ꯫ ꯊꯝꯕꯥꯜ ꯃꯔꯤꯛꯇꯣ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯈꯤ꯫ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯏꯁꯤꯡ ꯑꯗꯨꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜ ꯑꯗꯨꯒ ꯇꯧꯗꯨꯅ ꯂꯦꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯈꯤꯛꯇꯣꯛꯏ꯫ ꯈꯤꯛꯇꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯁꯥꯗ ꯊꯦꯡꯕ ꯃꯇꯝꯗ ꯕꯪ ꯕꯪ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯌꯥꯎꯗꯤ ꯌꯥꯎꯔꯝꯃꯤꯗꯅꯁꯦ, ꯑꯩꯅ ꯈꯟꯕꯗꯨ ꯆꯨꯝꯂꯕꯅꯤ, ꯏꯟꯅꯔꯛꯑꯝꯒꯅꯤ ꯇꯣꯡꯂꯛꯑꯝꯒꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗꯅꯁꯦ꯫ ꯍꯩ ꯂꯩꯍꯧꯔꯣ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗꯣ ꯈꯤꯛꯇꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯤꯛꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯊꯝꯕꯥꯜ ꯃꯔꯤꯛꯄꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯝꯕꯥꯜ ꯃꯔꯤꯛꯇꯣ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯔꯨ ꯑꯃꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯃꯩ ꯊꯥꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯩ ꯑꯗꯣ ꯀꯥꯟꯊꯣꯛꯂꯦ ꯑꯗꯨꯗꯨꯒ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ꯫ ꯍꯥꯏ ꯇꯨꯡꯗꯒ ꯍꯟꯅ ꯌꯦꯡꯒꯅꯨ, ꯃꯥꯡꯗ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ, ꯃꯥꯡꯒꯣꯜ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯍꯥꯏ ꯑꯃꯨꯛ ꯍꯪꯗꯨꯅ ꯂꯩꯔꯅꯨ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯔꯤꯛ ꯒꯝ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯌꯧꯔꯕꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯌꯦꯡꯊꯣꯛꯄ ꯌꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯌꯥꯝꯅ ꯌꯦꯡꯊꯣꯛꯅꯤꯡꯕ꯭ꯔꯥ ꯅꯪꯕꯣ? ꯌꯦꯡꯉꯣ, ꯀꯔꯤꯝꯇ ꯂꯩꯇꯕꯗꯨꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯇꯨꯡꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯅꯨꯄꯥ ꯑꯃ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯀꯣꯟꯊꯣꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯝꯃꯒ ꯆꯠꯈ꯭ꯔꯤꯕꯁꯤꯔꯣ? ꯀꯅꯥ ꯂꯦꯞꯄꯦ ꯍꯥꯏꯕ? ꯈꯪꯗꯦ ꯅꯨꯄꯥ ꯑꯃ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯃꯣꯝꯒꯤ ꯅꯟꯗꯀꯦꯁꯣꯔ ꯑꯣꯏꯖꯔꯝꯃꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯀꯩ ꯀꯟꯅ ꯍꯅꯨꯊꯪꯗ ꯉꯥꯎꯁꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯄꯜꯂꯝꯂꯤꯕ ꯑꯁꯤ ꯊꯝꯕꯥꯜ ꯃꯔꯤꯛꯀ ꯅꯨꯡꯁꯤꯅꯖꯔꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯊꯝꯕꯥꯜ ꯃꯔꯤꯛꯇ ꯆꯥꯛ ꯂꯥꯝꯃꯦ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯎꯇꯤ ꯑꯁꯪꯕ ꯑꯃ ꯇꯧꯔꯒ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯍꯔꯥꯎꯗꯨꯅ ꯆꯥꯛꯇꯣ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯑꯩꯗꯤ ꯀꯥꯎꯏ,
ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯃ ꯍꯥꯏꯔꯝꯕꯅꯤꯅꯦ ꯀꯅꯥꯒꯤꯅꯣ ꯑꯗꯨꯅꯃꯣ ꯑꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯀꯅꯥꯅꯣꯅꯦ ꯍꯥꯏꯕꯗꯨꯕꯣ ꯑꯩ ꯈꯪꯉꯦ ꯃꯣꯍꯤꯅꯤꯒꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯅꯈꯣꯏꯒꯤꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯁꯥꯎꯍꯨꯝ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯗꯣꯛꯇꯔ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧ ꯍꯥꯏꯗꯅ ꯃꯣꯏꯅ ꯑꯩꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯕꯅꯤ ꯃꯗꯨ ꯃꯀꯣꯛꯀꯤ ꯕꯦꯔꯥ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯑꯩꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯅꯁꯨ ꯀꯥꯟꯅꯔꯔꯣꯏ ꯃꯁꯤꯗꯤ ꯗꯣꯛꯇꯔꯅ ꯇꯧꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯃꯣꯏ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯥꯖꯕ ꯊꯝꯂꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯅꯅꯕ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗꯕꯗꯤ ꯐꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯛ ꯑꯗꯣ ꯆꯥꯊꯣꯛꯂꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯥꯛ ꯇꯣꯔꯛꯄꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯡꯒꯣꯜꯒꯤ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯍꯤꯞꯊꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:30 ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ ꯆꯤꯡꯈꯩ ꯉꯥꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯁꯦꯡꯇꯣꯛꯂꯒ ꯃꯈꯨꯠ ꯃꯁꯥ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯣꯍꯤꯅꯤꯒꯤ ꯑꯅꯥꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯦꯝ ꯁꯥꯔꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯤ ꯇꯨꯔꯦꯜ ꯑꯗꯣ ꯂꯥꯟꯊꯣꯛꯂꯒ ꯌꯧꯔꯤꯕ ꯃꯅꯤꯡꯒꯤ ꯂꯩꯀꯥꯏꯅꯤ ꯇꯨꯔꯦꯜꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯇꯨꯕꯠ ꯁꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯥꯡꯂꯣꯝꯗ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯥꯏꯒꯠꯂꯒ ꯂꯩꯔꯛ ꯑꯆꯧꯕ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯩꯔꯛ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯂꯩꯔꯛ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯊꯣꯡ ꯑꯃ ꯂꯥꯟꯒꯅꯤ ꯊꯣꯡ ꯑꯗꯣ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯣꯍꯤꯅꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯣ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯅꯅꯕ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯁꯨ ꯋꯥꯄꯜ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯏꯅꯛ ꯅꯛꯅ ꯌꯥꯝꯅ ꯂꯥꯞꯍꯜꯂꯕ ꯍꯥꯏꯕꯗꯨꯅꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯆꯠꯅꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯄꯪꯊꯦꯡ ꯊꯦꯡꯉꯛꯀꯅꯨꯀꯣ ꯉꯁꯤꯗꯤꯅꯦ ꯑꯩꯅꯦ ꯃꯪ ꯍꯥꯒꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯪꯕꯨ ꯀꯅꯥꯅ ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯃꯪꯕꯤꯌꯨ ꯍꯥꯏꯒꯦꯅꯦ ꯅꯨꯡꯉꯥꯏꯕ ꯃꯪ ꯃꯪꯉꯒ ꯇꯨꯝꯃꯨ ꯍꯥꯏꯗꯅ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯒ ꯅꯪꯕꯨ ꯀꯅꯥꯅ ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯃꯪꯕꯤꯌꯣꯒꯦꯅꯦ ꯐꯖ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄ ꯄ꯭ꯔꯞ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯀꯔꯤꯅꯣꯅꯤ ꯍꯥꯏꯁꯤꯕꯣ ꯃꯪꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯃꯪ ꯃꯪꯒꯦꯒ ꯀꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯈꯜꯂꯒ ꯃꯪꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯃꯥꯗꯤ ꯅꯨꯡꯉꯥꯏꯕ ꯃꯪꯁꯤ ꯅꯨꯡꯇꯤꯒꯤ ꯃꯪꯖꯥꯠꯂꯥ ꯆꯉꯛꯅꯅ ꯂꯩꯍꯧꯔꯤ ꯊꯝꯕꯥꯜ ꯃꯔꯤꯛꯇꯣ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯅꯣꯛꯃꯤ ꯊꯣꯡꯒꯥꯜ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡꯒꯤ ꯂꯝꯕꯤ ꯑꯆꯧꯕꯗꯣ ꯌꯧꯔꯛꯂꯦ ꯃꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯊꯣꯡ ꯂꯥꯟꯊꯣꯔꯛꯇꯨꯅ ꯃꯣꯍꯤꯅꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯅꯅꯕ ꯂꯥꯛꯂꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡ ꯃꯅꯥꯛꯇ ꯋꯥꯄꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯨꯝꯁꯨ ꯀꯌꯥ ꯇꯥꯗꯦ ꯖꯒꯥꯗꯣ ꯃꯗꯨꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯇꯣꯛꯂꯒ ꯉꯍꯥꯟꯋꯥꯏꯗ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤ ꯑꯀꯟꯕ ꯅꯣꯡꯅꯨꯡꯁꯤꯠ ꯑꯃꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯁꯦꯠꯊꯈꯤꯕꯗꯒꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯩꯕꯣꯡ ꯑꯗꯣ ꯃꯤ ꯅꯦꯛꯂꯒ ꯌꯥꯟꯊꯠꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯔꯥꯏ ꯈꯥꯏꯕ ꯀꯧꯗꯨꯅ ꯎꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯣꯔꯥꯏ ꯈꯥꯏꯗꯠꯇꯨꯅ ꯎꯄꯥꯛ ꯂꯧꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯣꯔꯥꯏ ꯈꯥꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯉꯝ ꯐꯨꯗꯠꯅꯔꯛꯄꯗ ꯍꯣꯔꯥꯏ ꯃꯌꯥ ꯑꯗꯨꯅ ꯅꯤꯄꯥ ꯑꯃ ꯇꯨꯁꯟꯕꯗꯒꯤ ꯃꯥꯒꯤ ꯂꯨꯈꯝꯅ ꯍꯣꯔꯥꯏ ꯃꯌꯥ ꯑꯗꯨ ꯇꯥꯁꯟꯕꯗꯒꯤ ꯃꯉꯛ ꯀꯛꯀꯦ ꯇꯧꯈꯤ ꯍꯥꯏ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯈꯨꯗꯛꯇ ꯁꯤꯔꯤ ꯃꯉꯛ ꯑꯗꯨ ꯀꯦꯟꯒꯗꯕ ꯁꯨꯞꯅꯒꯤ ꯎꯟꯁꯥ ꯈꯨꯗꯣꯟ 3ꯅ ꯌꯥꯜꯂꯒ ꯂꯩꯈꯤ ꯍꯥꯏ ꯐꯗ꯭ꯔ ꯍꯥꯏꯔꯒ ꯂꯩꯔꯕ ꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯉꯛ ꯀꯛꯇꯨꯅ ꯁꯤꯒꯦ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯍꯥꯎꯐꯤ ꯏꯜꯂꯒ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯨꯁꯤꯟꯕꯨꯅ ꯂꯩꯔꯝꯕ ꯍꯦꯛ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯐꯝ ꯑꯗꯣ ꯐꯥꯎꯈꯤ ꯍꯥꯏꯔꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯍꯧꯗ꯭ꯔꯕꯗꯤ ꯆꯠꯅꯗꯦ ꯉꯍꯥꯟꯗꯁꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯈꯣꯡꯅꯥꯡꯒꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯄꯜꯒꯤ ꯄꯜꯂꯤ ꯑꯗꯨꯗ ꯂꯝꯕꯤ ꯑꯣꯏꯔꯕ ꯅꯤꯡꯗꯅ ꯀꯥꯈꯠꯂꯒ ꯋꯥ ꯃꯔꯛꯇ ꯆꯪꯁꯤꯜꯂꯨꯕꯒꯤ ꯃꯈꯣꯏ ꯑꯃꯨꯛꯇꯣꯏꯕ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯗꯨꯅ
ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯌꯦꯡꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯤ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯣꯍꯤꯅꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛ ꯂꯦꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯁꯥ ꯅꯥꯟꯊꯖꯔꯒ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗ ꯁꯨꯃꯥꯡꯗ ꯃꯣꯍꯤꯅꯤꯒꯤ ꯃꯄꯥꯕꯨꯡ ꯂꯩꯔꯝꯃꯤ ꯃꯣꯍꯤꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯥꯏꯕꯗꯨ ꯍꯦꯛ ꯎꯕꯗ ꯑꯣꯏ ꯑꯣꯖꯥ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯅ ꯍꯥꯏꯖꯔꯝꯕꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯗꯣ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯃꯤ ꯂꯥꯌꯦꯡꯕ ꯆꯠꯊꯣꯛꯂꯨꯔꯦ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯁꯤꯗ ꯌꯧꯔꯛꯄ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ ꯆꯥꯛꯁꯨ ꯆꯥꯗꯕ ꯌꯥꯗꯦꯗꯣ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯅꯦ ꯍꯥꯏꯗꯤ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯆꯥꯛꯆꯥ ꯇꯣꯛꯄꯗꯗꯤ ꯄꯨꯡ 2 ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯑꯗꯨꯃꯛ ꯎꯏꯊꯈ꯭ꯔꯦꯗꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒꯅꯤ ꯅꯣꯏꯒꯤ ꯁꯤꯗ ꯆꯤꯜꯂꯛꯂꯤꯕꯁꯦ ꯑꯗꯨ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯍꯥꯏꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯑꯅꯥꯕꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯑꯅꯥꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯏꯕꯦꯝꯃ ꯑꯗꯨꯗ ꯂꯥꯏꯑꯣꯛꯇ ꯂꯣꯛꯄ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯝ ꯑꯃꯠꯇ ꯐꯪꯗꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯃꯥꯒꯤꯁꯤ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ ꯅꯠꯇꯦꯅꯦ ꯅꯈꯣꯏꯕꯨ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯎ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯑꯣꯖꯥ ꯌꯦꯡꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯄꯩꯁꯥꯁꯤꯒꯤ ꯋꯥꯅꯤ ꯗꯣꯛꯇꯔꯗ ꯆꯠꯂꯕꯗꯤ ꯄꯩꯁꯥꯁꯤ ꯍꯦꯛꯇ ꯖꯣꯝ ꯖꯣꯝ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯍꯣꯏꯅ ꯌꯦꯡꯕꯁꯤꯅ ꯈꯔ ꯄꯤꯛꯅ ꯌꯦꯡꯕꯁꯤꯗ ꯐꯔꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯉꯥꯡꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕꯤꯔꯝꯒꯦ ꯑꯗꯨꯒꯅꯦ ꯁꯦ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯅꯅꯦ ꯏꯕꯦꯝꯃꯗꯨ ꯂꯥꯌꯦꯡꯉꯨ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯪꯕ ꯂꯥꯛꯎ ꯀꯣ ꯑꯩ ꯄꯩꯁꯥ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯅꯦꯅ ꯂꯩꯔꯤꯁꯤꯅ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯁ꯭ꯋꯥꯏꯗꯒ ꯂꯩꯇꯦ ꯑꯔꯥꯞꯄꯗ ꯄꯥꯜꯂꯤ ꯑꯗꯨꯁꯨ ꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯥ ꯅꯤꯉꯣꯜꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦꯀꯣ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯎ ꯗꯣꯛꯇꯔꯗ ꯑꯩꯅꯁꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯃꯗꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯅꯠꯇꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯣꯖꯥ ꯌꯥꯔꯅꯤꯗ ꯄꯩꯁꯥꯁꯤꯗꯤ ꯂꯧꯖꯔꯔꯣꯏ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯍꯤꯡꯈꯣꯜꯁꯤ ꯃꯁꯤ ꯊꯝꯗꯣꯛꯂꯒꯔ ꯀꯔꯤꯅꯣꯃ ꯌꯥꯗꯦ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯂꯩ ꯑꯗꯨꯅ ꯇꯧꯔꯒ ꯌꯦꯡꯁꯤ ꯀꯣꯟꯅ ꯅꯪꯅ ꯉꯝꯕ ꯀꯥꯟꯗ ꯈꯖꯤꯛ ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯎꯀꯣ ꯀꯔꯥꯏ ꯂꯥꯛꯑꯣ ꯆꯪꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯅꯥꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯁꯥꯎꯍꯨꯝ ꯂꯩꯇꯕꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯄꯨꯔꯒ ꯌꯦꯡꯊꯣꯛꯎ ꯍꯥꯏꯕꯁꯤꯗ ꯑꯗꯨꯃꯛ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯐꯔꯦ ꯑꯉꯥꯡ ꯑꯁꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯁꯥꯎꯍꯨꯝ ꯌꯥꯎꯗꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯗꯤ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯒ ꯐꯔꯅꯤ ꯑꯩꯒꯤ ꯄꯩꯁꯥꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯉꯨ ꯑꯗꯨꯒ ꯋꯥꯠꯂꯕꯁꯨ ꯑꯩꯒꯤꯗ ꯂꯥꯛꯎꯀꯣ ꯂꯥꯛꯇꯕ ꯇꯧꯒꯅꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯎ ꯑꯗꯨꯒ ꯅꯪꯅ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯖꯤꯛ ꯏꯟꯈꯠꯂꯛꯑꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯦ ꯅꯪ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯆꯣ ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯃꯝꯁꯨ ꯃꯝꯃꯦ ꯑꯗꯨꯅ ꯑꯩ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯂꯨꯍꯤꯅꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯃꯀꯨꯞ ꯇꯥꯔꯤ ꯉꯁꯥꯏꯗꯒꯤ ꯅꯣꯡ ꯃꯪꯂꯤꯕꯗꯣ ꯍꯧꯖꯤꯛ ꯇꯥꯔꯛꯀꯗꯧꯔꯤ ꯅꯣꯡ ꯇꯥꯔꯛꯄ ꯑꯁꯤꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯌꯨꯝ ꯌꯧꯕ ꯅꯪꯍꯧꯗꯗꯅ ꯇꯣꯔꯅꯤ ꯇꯧꯔꯤꯁꯦ ꯃꯀꯨꯞ ꯇꯥꯔꯤꯉꯩꯁꯤꯗ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯄꯔꯞ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯁꯨ ꯊꯣꯡꯒꯥꯜ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯄꯨ ꯑꯃꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯀꯦꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯗꯨꯀꯥꯟ ꯊꯣꯛꯂꯛꯂꯤꯕꯅꯤ ꯄꯣꯠ ꯑꯃꯠꯇ ꯂꯩꯒꯦ ꯍꯥꯏꯗꯅ ꯀꯔꯥꯏ ꯆꯠꯄꯤꯔꯤꯕꯅꯣ ꯏꯄꯨ ꯃꯥꯏꯕꯣ ꯑꯩꯗꯣ ꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯏꯄꯨ ꯃꯥꯏꯕ ꯃꯣꯏ ꯑꯁꯤꯒꯤ ꯈꯣꯡꯅꯥꯡ ꯂꯝꯕꯤꯗꯨ ꯆꯠꯇꯣꯔꯤꯕꯗꯨꯕꯨ ꯀꯤꯗꯕ꯭ꯔꯣ ꯃꯤꯅ ꯑꯃꯨꯛꯇꯣꯏꯕ ꯚꯨꯠ ꯊꯣꯛꯏ ꯇꯝꯅꯩꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯩ ꯚꯨꯠ ꯄ꯭ꯔꯦꯠꯇꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕꯅꯤꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨꯀꯣ ꯍꯣꯏ ꯑꯗꯣ ꯏꯄꯨ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯎꯔꯒ ꯂꯩꯈꯤꯕ ꯂꯧꯕꯨꯛ
ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝꯅ ꯏꯁꯤꯡꯗꯣ ꯐꯥꯠꯇꯣꯛꯈ꯭ꯔꯒ ꯂꯧ ꯎꯅꯕ ꯖꯒꯥꯗꯣ ꯃꯗꯨꯗ ꯍꯦꯂꯣꯏ ꯊꯣꯛꯑꯦꯗꯅ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥ ꯍꯦꯂꯣꯏ ꯍꯥꯏꯕ ꯍꯦꯂꯣꯏ ꯊꯣꯛꯑꯗꯤ ꯃꯤ ꯑꯣꯛꯅꯔꯣꯏꯗ꯭ꯔꯣ ꯑꯣꯛꯅꯕꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯤ ꯍꯥꯟꯅ ꯏꯁꯤꯡ ꯊꯨꯝꯂꯒ ꯂꯩꯔꯝꯕ ꯖꯒꯥꯁꯦ ꯍꯦꯛ ꯍꯦꯛ ꯕꯦꯔꯥ ꯊꯥꯡꯒꯟꯕꯅꯤ ꯂꯥꯏ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯏꯁꯤꯡꯗꯅ ꯑꯌꯥꯝꯕ ꯂꯩꯒꯜꯂꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯃꯣꯏꯅꯅꯦ ꯍꯦꯛ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤꯗ ꯂꯥꯛꯆꯁꯅꯨ ꯑꯗꯨꯗꯨꯒꯅꯦ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯣꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯏꯕꯦꯝꯃꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯄꯔꯞ ꯄꯔꯞ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯅꯕ ꯊꯣꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯊꯑꯣꯏꯅ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯐꯠꯇꯕ ꯇꯤꯜ ꯂꯥꯏꯒꯤ ꯁꯥꯎꯍꯨꯝꯗꯤ ꯐꯪꯗꯦꯁꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯊꯣꯡ ꯂꯥꯟꯕꯗ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯅꯕ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯉꯥꯛꯄꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯅꯣꯡꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯡꯁꯤꯅ ꯐꯅꯌꯥꯝꯕꯨ ꯆꯣꯠꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗꯤ ꯅꯣꯡꯒ ꯃꯔꯤꯛ ꯑꯃꯇ ꯆꯣꯠꯇꯦ ꯋꯥꯅꯤ ꯁꯥꯇꯤꯟ ꯇꯨꯞꯄꯗꯧꯅ ꯀꯔꯤꯝ ꯇꯧꯗꯅ ꯒꯝ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯁ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯝꯅ ꯍꯩꯕꯁꯤ ꯀꯥꯟꯅꯕꯖꯥꯠꯅꯤꯗ ꯁꯥꯇꯤꯟ ꯂꯩꯗ꯭ꯔꯁꯨ ꯌꯥꯕꯖꯥꯠꯅꯤꯗ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯗꯣ ꯄꯣꯠ ꯂꯩꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯈꯜꯍꯧꯔꯤꯕ ꯋꯥꯈꯜ ꯑꯗꯣ ꯆꯤꯡꯈꯩ ꯉꯥꯛꯄꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯥꯛꯂꯤꯕꯅꯤ ꯑꯁꯣꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯅꯣꯡ ꯀꯨꯞꯂꯤ ꯀꯨꯞꯂꯤ ꯇꯥꯕ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤꯕ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯈꯣꯡꯅꯥꯡꯒꯤ ꯃꯔꯨꯞ ꯑꯃꯗ ꯂꯩꯔꯤꯕꯗꯨ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯏꯍꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯗꯤ ꯆꯨꯝꯃꯤꯗꯅ ꯂꯩꯔꯦꯗꯅ ꯁꯦ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯁꯤꯔꯅꯦ ꯑꯩꯕꯣ ꯁꯥꯟꯅꯔꯨꯒꯦꯗ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯣ ꯅꯪꯕꯣ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯪꯂꯤꯕꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯉꯥꯛꯄꯗꯤ ꯋꯥꯔꯤ ꯑꯗꯣ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯔꯛꯂꯤ ꯈꯨꯜꯒꯤ ꯍꯥꯟꯅ ꯏꯁꯤꯡ ꯊꯨꯝꯕ ꯂꯧꯀꯣꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯦꯂꯣꯏ ꯊꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯃꯁꯤꯕꯨ ꯆꯨꯝꯂꯤꯗ꯭ꯔꯥ ꯅꯪꯕꯨ ꯈꯪ ꯂꯥꯛꯄ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤ ꯆꯨꯝꯃꯦ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯛꯅ ꯃꯁꯤ ꯍꯥꯏꯔꯛꯄ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯑꯃ ꯂꯥꯝꯃꯤ ꯀꯔꯤꯅꯣ ꯈꯤꯇꯪ ꯆꯥꯖꯍꯧꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯖꯥꯠꯅꯣꯅꯦ ꯏꯍꯦ ꯀꯕꯣꯛ ꯑꯐꯕ ꯈꯔꯗꯤ ꯌꯥꯎꯔꯤ ꯁꯦ ꯁꯤ ꯆꯥꯍꯧꯔꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯦꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯏꯊꯣꯛꯂꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏ ꯈꯔ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯊꯝꯕꯥꯜ ꯃꯔꯤꯛꯀ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯂꯥꯛꯑꯦ ꯌꯦꯡꯉꯨ ꯇꯨ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯖꯥ खर थुना चतब यादब थब लेरे यारगदी खर थुसी ngaikuni ibungo taha taharune aisu lai khurumba ma chatluba da ngairi halakpada mangol phau kar khatri no khoina tawribasibo oja mangol da kar lebi ya matamati yargadi amta hai ngaikuni kari kamdawribono kadai jakadawribono haibisu khangdana taha taharibudu kari gino ne matamaru da mayamna khumdringai thambal marikna ho makhoi gi angang ama kainoma tawraga lehori mi khudingi ne apai puna pangthom da thomi hai chiki ju tawe hai adugi wera mali ihe adugi wera adudi ma gi du chabi ungna ba sodina waram lagani la asumna haina raduna singkhai ngakpa amadi lakliba miyu sing aduga punna makhoina layeng gadoriba anaba adugi manak tamna parap lakri matamadu da thambal marikna makhoi amai baba doctor abase
ꯑꯍꯤꯡꯒꯥꯁꯦ ꯄꯣꯊꯥꯕ ꯁꯪꯕꯖꯥꯠ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯃ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯥꯎꯗ ꯂꯣꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯛꯅꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏ ꯉꯁꯥꯏ ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤ ꯀꯔꯤ ꯑꯆꯥꯄꯣꯠ ꯆꯥꯈꯤꯕꯒꯦ ꯅꯈꯣꯏꯕꯨ ꯈꯪꯍꯧꯂꯛꯎꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯉꯥꯡꯁꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯆꯔꯥ ꯋꯥꯠꯈꯤꯕꯅꯤ ꯑꯣ ꯑꯗꯨꯏꯗꯨꯗ ꯀꯅꯥꯒꯨꯝꯕ ꯍꯤꯡꯆꯥꯕꯤ ꯍꯩꯕ ꯃꯤꯅ ꯃꯤꯁꯧ ꯇꯥꯔꯝꯂꯦ ꯑꯗꯨꯅꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯆꯪꯂꯤꯕꯁꯤ ꯆꯤꯡꯊꯦꯛꯂꯤꯕꯁꯦ ꯐꯅꯤ ꯐꯅꯤ ꯃꯁꯤꯕꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯗ ꯑꯩ ꯂꯩꯇꯥꯏꯅꯒꯦꯀꯣ ꯑꯗꯨꯒ ꯅꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯃꯄꯥꯜꯗ ꯀꯩꯗ ꯆꯥꯛ ꯆꯥꯕꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯆꯥꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯆꯥꯔꯕꯁꯨ ꯂꯥꯏꯒꯤ ꯊꯥꯗꯣꯛꯀꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯉꯥꯡꯁꯦ ꯂꯥꯏ ꯑꯃꯨꯛꯀ ꯇꯥꯟꯅꯒꯦ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯂꯥꯡꯊ꯭ꯔꯩ ꯇꯣꯡꯄꯨꯡꯐꯥꯏ ꯑꯃꯗꯤ ꯇꯥꯏꯔꯅꯆꯤꯡꯕ ꯈꯔꯒ ꯄꯨꯁꯜꯂꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯍꯜꯂꯣꯏꯗꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯂꯥꯛꯏꯉꯩꯁꯤꯗ ꯍꯥꯏꯔꯛꯎꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯩ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯗꯦ ꯀꯅꯥꯅꯕꯨ ꯃꯤ ꯃꯀꯣꯛ ꯆꯥꯅꯩ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯗꯨꯅ ꯀꯞꯂꯒ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯁꯦ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯩ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯆꯥꯒꯦꯔꯥ ꯎꯀꯥꯕꯤ ꯑꯇꯥꯎꯕ ꯆꯥꯒꯦꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨꯅ ꯎꯀꯥꯕꯤꯒꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯎꯀꯥꯕꯤꯒꯤ ꯃꯀꯣꯛ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯗ ꯎꯀꯥꯕꯤꯒꯤ ꯃꯀꯣꯛ ꯑꯇꯥꯎꯕꯗꯣ ꯈꯔ ꯍꯥꯞꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯂꯦꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯁꯦ ꯃꯀꯣꯛ ꯑꯃꯁꯤ ꯅꯪ ꯆꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯀꯥꯕꯤ ꯃꯀꯣꯛ ꯑꯃ ꯄꯤꯖꯔꯤ ꯎꯀꯥꯕꯤ ꯃꯀꯣꯛ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯣꯔꯣꯛ ꯁꯥꯔꯒ ꯌꯣꯠꯁꯜꯂꯤ ꯑꯗꯨꯒ ꯑꯣꯛꯇꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯇꯩꯗꯤ ꯂꯝꯕꯤꯗ ꯄꯤꯖꯔꯒꯦ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯉꯥꯛꯄꯗꯤ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯊꯣꯛꯈꯤꯕꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯕꯗꯒꯤ ꯃꯍꯥꯛ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯔꯅꯤꯗ꯭ꯔꯥ ꯀꯔꯥꯏ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯊꯅꯝꯕ ꯏꯁꯤꯡꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯂꯨꯞꯂꯒ ꯈꯤꯛꯇꯣꯛꯂꯤ ꯑꯉꯥꯡ ꯑꯗꯣ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯣ ꯈꯤꯛꯇꯣꯛꯄꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯀꯞꯂꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯐꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ ꯑꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒꯤ ꯑꯣꯛꯅꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯈꯣꯏꯅ ꯃꯥꯡꯒꯣꯜꯗ ꯆꯥꯛ ꯆꯥꯕ ꯁꯨꯃꯥꯡꯗ ꯆꯥꯛ ꯆꯥꯕꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯒꯅꯨꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯥꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯁꯜꯂꯛꯄꯗꯗꯤ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯅꯣꯡꯁꯨ ꯇꯥꯏ ꯉꯟꯇꯥ ꯇꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯐꯩꯗꯅ ꯑꯩꯁꯨ ꯆꯥꯛꯀ ꯂꯥꯝꯂ ꯄꯣꯠꯅꯤ ꯑꯃꯃꯨꯛ ꯆꯠ ꯑꯩꯅꯦ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯒꯁꯦ ꯄꯥꯝꯖꯗ꯭ꯔꯕ ꯄꯣꯠꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛ ꯑꯗꯣ ꯆꯥꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯤ ꯊꯝꯕꯥꯜ ꯃꯔꯤꯛꯁꯨ ꯇꯨꯝꯈ꯭ꯔꯤ ꯆꯤꯡꯈꯩ ꯉꯥꯛꯄꯗꯤ ꯍꯧꯖꯤꯛꯁꯨ ꯇꯨꯝꯗ꯭ꯔꯤ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯛꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯝꯕꯅꯁꯨ ꯂꯣꯏꯔꯤ ꯅꯣꯡꯒ ꯇꯥꯕꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯉꯥꯁꯜꯂꯝꯂꯒ ꯃꯍꯥꯛ ꯇꯞꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ ꯁꯨꯃꯥꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯃꯨꯛ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯑꯃꯨꯛ ꯂꯥꯟꯊꯣꯔꯛꯄꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ
turel adu taba leirak machil ama lei hariba leiruk adu tamna gam gam adumak lakli makhutta maisu mata paiba nati mahang lakli basi nong amuk khapagi maingal adu ta lambi thi duna sum lakli bani asum lakpana nakan jet oi lengthau yamna hauba aduga ketuki pambi na sakung na hauba surok amada mahak par lakli madugi matung haimang pambi amagi makongda phamtharaga lewatinwa khara murum soli matam maduda mahagna magi masada ngasidagi na numit kharni gi matungda karigumba achauba thogdok wathok amadi thukloragani haibase mahagna khangjari adubu kari thogdok wathokne haibadi mahagna khanbada lamba phangdre mahagna phanakana yengbadasu kari mata khangba ngamdre madugi matung jingkhai ngakpana phare aigi sada karigumba mayamna kinaba thogdok amadi sodaramaki laklaragani aina thimba ngamgadoribra natragana aingonda wansalakadorira haidudi khangdre khulgi lokonda muk chattaba yararoi heloi lei haribudu chumpara abukta yenglukige lairamlabadi aina matam koinadagi makoi singsi amuktang pharaga laknage khallibasi mai pakadoribani kauthoklaga sijinnabadudi makoi amakhak anikhak lakadoribani makoi ge sanabunguda aina changsilurabadi aina makoi te asi phajudura thamba yagadoribani parpam chattaba yadoi asumna khalaga amaiba singkhai ngakpa parap lakli asum lakpana heloi thoi heloi uknai hariba khulladugi lokolado yorokli matamaduda nongsu kanna adumak suribani tanja aduda nupi maya amana nokpagi khonjel tari khonjel adu tabada singkhai ngakpana sodre pamaste heloi thokle aina masi phadaba sunya yadabani asumna khalaga amaiba singkhai ngakpana manak adaida leramba unawana kharabu pat thadi aduga lewatilwa khara sonduna mahaki hek mamang aduda phrang hundoktuna thami adumne hek thamkhibadagidi nupi khara nokpagi khonjel tarambado tumin leikhi aduga amaiba singkhai ngakpagi mamang tamna chenchin narakli madu ubada amaiba singkhai ngakpati haraubuna loiri soidredana masidi makhoi tret adunidana haiduna matamaruda makhoi tret aduna amaiba singkhai ngakpagi mamangda hundoktuna thamliba unawana singdo manam namduna yaman nungaiba phongdokli aduga makhoi gi samsida thechali matamaruda amaiba singkhai ngakpana karino na khoina tawribadubo aigi put adubu na khoina aingonda hairamduna hektamak lawribadubo na khoi madugi kaya yamna chawba na khoida chailak lei haibasi khanglibu natra adumna hairakpada heloi tret aduna karino masigi kaisiloi taba unawana sibu masigi mamalamu pi kidoribro maduda singkhai ngakpana taibangmi aina semba pot na khoina napada hapna chillabanina hauji na khoi ase aigi oirabani masida kari amata lamhen tumhen tawba yaroi ko ngasidagi dina khoi aigi oirabani aina hek korokpa matamda lakadabani adumna hairamlaga singkhai ngakpana fare hauji na khoi lehoro hairamlaga mahak mayum lomda para halakli singkhai ngakpana to simangaidana minadi heloi phabaga siyama luna khali ahaiba ikoi lai khraba adumna khallaga parap mayum jawnaba lakli singkhai ngakpana mayum jawnaba gam chatkhibado kanagumba amana ugi marumdagi lumlaga yenglaga lehori matamaduda miyo yaduna nang mangaire haiba haiduna fau sariba napal kajariba khullasida thokliba ai bangna thadokliba heloi singa sibu nangi nakhada thapnaba kaka su honari nangbu amuktang maithiba piba haibasi aigi lengdraba wasakni nangna khullasida tawningbada tawba yabanati nangbu aina mingchat thian gidoribani aina handak paikhalakliba thorang asida nahakpudi mingchat thiba soidrabani phai ai amuk hallagi maga mayok nabal lanphamdari ayasi maga aphamda maithigedoribani aduna lawsingna samu phaba dabani leikai miyamgi makutadi magubra kanjaba ngamba matik chunati phai khangani asumna murum khara solamlaga singkhai ngakpabu lona kutum singdam liba nupa ado mayum jawna ba gam chakri
ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯇꯣꯛꯂꯦ ꯑꯗꯨꯒ ꯆꯣꯠꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯉꯁꯥꯏ ꯎꯒꯤ ꯃꯔꯨꯝꯗ ꯂꯨꯝꯈꯤꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕ ꯅꯤꯄꯥ ꯑꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯕ ꯊꯒꯥꯏ ꯑꯃꯨꯛ ꯁꯥꯡꯕ ꯋꯥ ꯁꯥꯖꯩ ꯑꯃꯕꯨ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯁꯪꯒꯣꯟꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯁꯟꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯀꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯕꯤ ꯑꯗꯣ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯣꯡꯈꯤ꯫ ꯑꯗꯨꯝꯅ ꯁꯟꯕꯤ ꯑꯗꯨꯅ ꯍꯦꯛ ꯈꯣꯡꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯊꯝꯕꯥꯜ ꯃꯔꯤꯠꯇꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫